Malemgi togan-toganba leibak-singda leiba university-singi professor kayana saruk yaduna discourses beyond boundaries haiba hiramda numit nini chupna chathagadaba International Multi-Disciplinary Conference ngasidagi houdokkhre. Department of English Manipur University amadi IQAC DMU and English Literacy Circle Manipur na Shindana DM College of Arts ki Auditorium Hall da pangthokiba thawram aduda Manipur University ki Vice Chancellor Professor Wahengbam Chan Babu, Department of English, Ramjas College, University of Delhi ki Associate Professor Mr. Devras Mukherjee, IQAC Manipur University Impal ki Director Professor R.K. London, Department of English and Cultural Studies, Manipur University ki former Head Professor T.I. Ratan Kumar Madi, School of Humanities Manipur University ki Dean Professor Lansenba Maitena, Thauram adugi athoiba mithunglen thauram mapu amadi akhanaba mithunglen oina saruk yakhi khananainabagi thauram gamari leinana Department of English DMU ki Head of Department R.K. Sangsari na phongdorakpada ngalingai matamda mahai masingi lam khudingmak isolate tawduna thamlamba adubu honglakliba matamgi khonglai gi matung ina isolate tawduna thamba yaraktaba amadi tongan ba field da leiriba knowledge ki boundaries sing lanchin aduna inclusivity ki wakhalona magaloinana to na tinarapa mathau tai masina ahong balak liba miya masigi negotiation gi phambak ama oi bagaloinana ahong basing aduga chuna na hingba ngamlakkani loinana tongan ba field gi knowledge singpum namak amaga mari lainai amadi apunba amadi anoban knowledge puthokpagi pandamda ngasigi numit nini gi international conference asi pangthokpani knowledge si huziki matamda khoi thaine gi matamda khoina isolate tawraga हाइबदी तोंगान मामागी लम मामागी पोफमनेना खोइना नॉलेज के फील्ड पुनमक्सी एखोइना आइसोलेट तौरगा थनम्बा अदुबु एखोइना एखोइगी मतमगी खोंगनैगी मतुंग इना अमदी पर्टिकुलरली इन आवर प्रेजेंट कॉन्टेक्स्ट हाइजब तारेको एखोइना साइगी आइसोलेट तौ यारक्तबा अदुगा एखोइना वी नीड टू एखोइगी बाउंड्रीज नॉलेज अमा फील्ड अमगी एखोइगी बाउंड्रीज cross torokpataba lanjan narakpataba aduga totnarakpataba we have to intermingle aduna si sumaina tawra abakanda ekhoina ngasai gi matam gi demand ni